Sana Khongnang Manipuri Story-gi maikaidagi tabiribasingbu taramna uksari. Ngasi anauba wari amamuk puduna laksari. Wari asi horror story oijagani. Wari asibu ibirakpana Roshan Takhelambam. Wari asigi mamingna Ghari. Imphaldagi kilometer 200 haitharaga laiba Taibong Tabi hariba jaga lekai asimaktagi Nepo kauba nupa macha ama leiram. Mahak lairik laisu yamna phabata natana minungsi chawba misak amani habada haimanba thokna. Karigumba lekai thabak thorum ama hek thokpa matamda mangjin thagali. Aduga magi yamna tamjaningai oiba amana matamgi pungsingda chatpa misak amani. Nepo masak matau phajai yamna smart oiba misak su oi. Aduga masa mau yamna phaba misak. Nongma Nepo machanupigi dress lainanaba haiduna bazarda laklam. Aduga hek yaubaga atai atopa dukan mafam khuding changduna pot leiram. Masigi matung mana Ghari ngakta yonba turn-in showroom amada changduna phajaba Ghari mayam ama yenglamki. Dukalado lesabi masang matau phajabi amana phamlammi. Maduda mana nupi adugi manakta changsinduna leina batawrami. Nepona hairaklammi. Sister sida theliba gari se price kaya pige. Aduga somgi gari sina kaya pibano. Nupi aduna khumlaklammi. Price ti manade mamal se khara dum wangba nemba mai laigani. Asum nakan gisna 600 duduga sum nakan gisna 300 ti swai laigani. Nupi aduna asumna hairaklabada Nepo magi pocket tagi wallet to satolaga paisa adu pirami. Aduga Nepona asumna hairai asise asi oina 600 se asi oina pibiro. Asi hairaba matungda nupi aduna Ghari adu packing phajana tawraga piraki. Madudagi Nepo dukal adudagi thoklaki. Adubu marak asida mana siriba khudang Ghari adu pung kaya tarabano haidung yenglam. Matam aduda yamna thengjilamni. Nungthingi pung 3:30 tar. Mana sidi yamna thengle haiduna prap laktuna auto ama pharaga mayumlomda laklam. Hak leiraba matungda makhoigi lekai adu yauramni. Nepo auto adudagi kumtharaktuna leiraklomda changlak mayum yaure. Aduga bazaar kumlakpagi yamna wari haiduna pothari ngahak hiptuna. Masigi matungda machanupisu changlaktuna mahaki pochai leiraklabra haiduna hanglam. Nepona amok khumlaklam. Sigi tebal mathaksida amlamban yawbrana yeng sumna machanupido thokhiba dagi Nepodo ngahak sum tungki. Aduga mana haugalakpa matam adudadi numidangi pung 3 aduai khara hena taram. Nepona haira pungsidi yam thingjilamin sidi yaro hore ahingse tumba yaro tawrisi. Asi haiduna Nepo magi ka adudagi tholakduna mana yenglamki. Bazardagi leirakhiba Gharido aduga phaklangda tiettuna semlam. Matam adugi tanja aduda machanupina chak loire chaksarasi haduna kaurak. Nepona Ghari adu semba loiraduna cha ising chanabagidama chaksangromda changraklam. Cha ising chabasu loiraduna magi ka aduda changduna tumlamki. Ahingi matamni Nepo yamna nungaina tumlami. Khanghaudana theliba Ghari adu ahingi pung 12 chapchana kata aduna mapa adu yaurakpada makon hauna khonglaklammi. Nepodo tumlambadagi masu phajana yenglaga semhaudaba haigadra haugalai khangduna Nepona mathanta hairai. Haima aise yenghaudra malene barogi matamni nate pung 12 mapa chapchana leirambada tharaga semdadi yaro semki. Asi haiduna amuksu semlaba matungda Ghari adu amuk thachilamlaga phamungda hipthakiram. Ngaihak tumthakre Nepo. Ka aduda kanagumba ama chatpagi makhon taraklam. Aduga magi dress nong leiriba potchai thampham jaga adudagi phirol langkhairakpa amadi potchai thengduna turakpagi makholsu amuk tarak. Matam aduda Nepo mamit haifet khara pangthorakle. Wakhalda khalami karino hojikitubu aibu mangba taipna. Ngasidi jana kaino khangdaba myama sum tabu isibu. Asum khali adubu thoidona maduda khanjiluba laite. Yengsu yenglamde.
ꯃꯥꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯒꯤ ꯀꯥꯡꯈ ꯑꯗꯨꯋꯥꯏꯗ ꯈꯣꯡꯎꯞ ꯅꯥꯝꯃ ꯂꯪꯁꯤꯜꯂꯛꯏ꯫ ꯅꯦꯄꯣꯗꯣ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯦꯄꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ? ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯅꯣꯡ ꯊꯝꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯈꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯦꯄꯣ ꯋꯥꯈꯜꯗꯗꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯥꯠ ꯖꯥꯠ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗꯗꯤ ꯌꯦꯡꯂꯝꯈꯤ ꯐꯃꯨꯡꯗꯨꯗꯒꯤ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯘꯔꯤ ꯑꯗꯨꯗ꯫ ꯆꯦꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯒꯥꯔꯤꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯤ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯦꯄꯣꯗꯣ ꯃꯃꯤꯠ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯨ ꯈꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯃꯁꯦꯡ ꯃꯔꯥꯡ ꯇꯧꯔꯝꯕꯁꯤꯡ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ꯫ ꯅꯦꯄꯣ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯁꯥ ꯑꯗꯨꯗ꯫ ꯄꯟꯊꯗ ꯃꯥꯒꯤ ꯂꯨꯈꯨꯝꯗꯨꯗ ꯊꯝꯂꯤꯕ ꯇꯣꯔꯆ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯟꯗꯜ ꯑꯃ ꯂꯧꯔꯨꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯐꯃꯨꯡꯗ ꯑꯃꯨꯛ꯫ ꯃꯥꯅ ꯒꯥꯔꯤꯗꯨ ꯌꯦꯡꯗꯨꯅ ꯄꯨꯡ 3:40-maathai ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯘꯔꯤꯒꯤ ꯀꯥꯇꯥ ꯑꯗꯨꯅ ꯄꯨꯡ 4 ꯇꯥꯕꯒꯤ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯟ ꯆꯥꯎꯔꯞ ꯇꯧꯕ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯉꯥꯡꯕꯒꯨꯝ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯑꯣꯏꯕ ꯑꯃ ꯄꯤꯗꯕꯗꯤ ꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯣꯏꯕ ꯄꯤꯗꯕ ꯁꯨꯝꯅ ꯇꯣꯛꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ." ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨ ꯅꯦꯄꯣ ꯍꯥꯏꯔꯞ ꯇꯥꯍꯧꯕꯒꯨꯝ ꯇꯧꯍꯧꯏ꯫ ꯃꯗꯨꯗ ꯃꯥꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯤꯀꯞ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯦꯄꯣ ꯍꯧꯒꯠꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯐꯃꯨꯡꯗꯨꯗ ꯈꯜꯂꯝꯃꯤ ꯃꯥꯒꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ, "ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯁꯥꯁꯦ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯂꯩꯇꯥꯐꯝꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯒꯥꯔꯤꯁꯤꯗꯒꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯁꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯕ꯭ꯔꯥ ꯑꯩꯁꯤꯕꯨ? ꯀꯔꯤꯅꯣ ꯒꯥꯔꯤꯁꯤꯗ ꯇꯥꯔꯤꯁꯤꯕꯨ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯘꯔꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯥꯁꯨ ꯀꯩꯗꯧꯔꯨꯒꯗꯕꯅꯣ ꯅꯣꯡꯁꯨ ꯉꯥꯜꯂꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯒꯨꯝ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯨ ꯍꯤꯞꯊꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯛꯂꯦ꯫ ꯄꯨꯡꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯦꯗꯣ꯫ ꯅꯦꯄꯣ ꯃꯃꯤꯠꯇꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯗꯜꯗꯨ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯨ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯦꯄꯣꯗꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ꯫ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯅꯅꯕꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯈꯤ꯫ ꯅꯦꯄꯣꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯁꯛ ꯑꯃ ꯆꯠꯄꯒꯨꯝ ꯎꯔꯝꯃꯤ꯫ ꯎꯔꯤꯕ ꯑꯗꯨꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯈꯪꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯅꯨ, ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯂꯪꯊꯣꯛꯄꯤꯈꯣ ꯍꯥꯏꯕꯒꯨꯝꯅ ꯇꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯘꯔꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯦ, ꯏꯆꯝ ꯆꯝꯕ ꯘꯔꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯄꯅꯤ꯫ ꯅꯦꯄꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯆꯤꯟꯗꯨꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯅꯦꯄꯣꯅ, "ꯑꯁ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯕꯨ ꯃꯪꯂꯥ ꯀꯔꯤ? ꯖꯥꯠ ꯖꯥꯠ ꯁꯨꯝ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯃꯁꯤꯗꯤ ꯒꯥꯔꯤꯁꯦ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯈꯤꯕꯅ ꯐꯔꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯘꯔꯤ ꯑꯗꯨꯗ꯫ ꯍꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯁꯥꯎꯔꯞꯅ꯫ ꯑꯗꯨꯒ ꯘꯔꯤ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨ ꯆꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯘꯔꯤꯗꯨ ꯂꯧꯊꯔꯦ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯄꯥꯟꯗ꯫ ꯁꯨꯃꯥꯡ ꯃꯌꯥ ꯑꯗꯨꯗ ꯊꯅꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯏꯃꯨꯡꯂꯣꯝꯗ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ
ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯣꯛ 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 ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯅꯦꯄꯣ ꯑꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯗꯨꯅ ꯃꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯦꯄꯣ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ ꯐꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ, ꯑꯗꯨꯒ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯦꯄꯣ ꯃꯤꯍꯨꯟꯒ ꯈꯣꯟꯖꯦꯜꯒ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯦ꯫ ꯃꯤꯍꯨꯟꯒꯤ ꯈꯣꯟꯖꯦꯜꯒꯁꯨ ꯈꯖꯤꯛ ꯌꯥꯡꯈꯠ ꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯝꯃꯛ ꯂꯩꯔꯤ, ꯌꯦꯡꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯀꯧꯕ ꯑꯃꯒꯨꯝ ꯍꯧꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯤ꯫ ꯑꯉꯛꯄꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ꯫ ꯅꯦꯄꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯤ ꯃꯋꯣꯟ ꯃꯋꯣꯟ꯫ ꯅꯦꯄꯣꯗꯨ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯉꯥꯏꯍꯥꯛꯇꯨ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯗ꯭ꯔꯥ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯕ, ꯀꯩꯝ ꯑꯣꯏꯗꯕ ꯏꯆꯝ ꯆꯝꯕ ꯒꯥꯔꯤ ꯑꯁꯤꯅ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯑꯗꯨꯝꯅ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯩꯔꯤ꯫ ꯒꯥꯔꯤ ꯑꯁꯤꯗ ꯀꯔꯝꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ, ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯝꯕ ꯀꯔꯤ ꯄꯤꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯅꯦꯄꯣ ꯑꯗꯨꯗꯤ ꯋꯥꯈꯜ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯦꯄꯣ ꯈꯪꯗꯨꯅ ꯃꯃꯤꯠ ꯍꯦꯟꯅ ꯈꯪꯁꯤꯡ ꯁꯤꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯤꯕ ꯂꯤꯛꯂꯤꯒꯤ ꯒ꯭ꯂꯥꯁꯇꯨ ꯇꯥꯔꯛꯇꯨꯅ ꯀꯥꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯑꯣꯡ ꯆꯥꯗꯕ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ, ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄ ꯑꯗꯨꯗ ꯑꯀꯤꯕꯁꯨ ꯍꯦꯟꯅꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯦꯄꯣ ꯒ꯭ꯂꯥꯁꯇꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯈꯨꯝꯖꯤꯟ ꯇꯥꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯒꯦ, ꯀꯤꯔꯕꯁꯨ ꯀꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯦꯄꯣ ꯃꯃꯤꯠꯇꯨ ꯑꯁꯨꯝ ꯑꯁꯨꯝ ꯎꯏꯊꯔꯛꯇꯨꯅ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯑꯩꯕꯨ ꯑꯁꯨꯝ ꯆꯠꯍꯟꯒꯅꯨ꯫ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ, ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯅꯦꯄꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯧꯖꯤꯛꯀꯤ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ꯫ ꯅꯦꯄꯣ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯦ꯫ ꯖꯥꯠ ꯖꯥꯠ ꯑꯀꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯄꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯦꯄꯣꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ? ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯎꯈꯤꯕ ꯃꯪ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗ ꯁꯈꯤꯅꯥ ꯑꯃ ꯄꯤꯔ ꯃꯥꯜꯂꯦꯗ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯁ ꯂꯩꯔꯦ, ꯏꯃꯥ ꯍꯧꯗꯣꯛꯄꯅ ꯐꯒꯅꯤ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯁ ꯑꯩ ꯑꯝꯇ ꯍꯧꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯦꯄꯣꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯈꯤ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ, ꯑꯗꯨꯒ ꯃꯃꯥꯗꯨ ꯍꯧꯗꯣꯔꯛꯂꯦ꯫ ꯅꯦꯄꯣꯅ ꯍꯧꯗꯣꯛꯇꯨꯅ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯪꯂꯔꯦ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ꯫ ꯅꯦꯄꯣꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯦꯄꯣꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ, ꯏꯃꯥ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯀꯦ꯫ ꯑꯗꯣ ꯅꯪ ꯃꯄꯥꯟꯗꯒꯗꯤ ꯊꯣꯛꯎꯔꯒꯅꯨꯀꯣ, ꯅꯪꯒꯤ ꯀꯥꯗꯁꯨ ꯆꯪꯂꯨꯔꯅꯨ, ꯁꯤꯗ ꯐꯝꯗꯣ ꯊꯥꯕꯤꯔꯒꯦ, ꯑꯗꯨꯒ ꯇꯨꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯅꯦꯄꯣꯒꯤ ꯐꯝꯁꯨ ꯁꯦꯝꯕꯤꯔꯦ꯫ ꯑꯔꯣꯏꯕꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯀꯥ ꯃꯅꯨꯡꯁꯤꯡꯗꯨ ꯆꯪꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯗꯤ ꯌꯧꯍꯟꯗ ꯀꯣꯛꯊꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕ ꯄꯥꯝꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯅꯝꯈꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ꯫ ꯃꯗꯨꯗꯒꯤ
ꯅꯤꯄꯨꯒꯤ ꯃꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯏꯗꯨꯒ ꯍꯤꯞꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯅꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯤꯄꯨꯗꯨ ꯃꯃꯥꯒ ꯄꯨꯟꯅ ꯌꯦꯡꯂꯝꯃꯤ ꯘꯔꯤ ꯑꯗꯨꯗ꯫ ꯅꯤꯄꯨꯅꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯗ ꯍꯥꯏꯔꯦ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯆꯈꯤꯅꯥ ꯑꯃ ꯄꯤꯕꯒꯨꯝ ꯇꯧꯏ꯫ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯏꯃꯥ, ꯅꯠꯇ꯭ꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯇꯥꯒꯗꯕ ꯃꯥꯜꯂꯤ"꯫ ꯃꯗꯨꯗꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯀꯥꯟ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯅꯤꯄꯨꯒꯤ ꯃꯃꯥꯗꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯥꯡꯗꯨꯅ ꯈꯣꯏꯔꯝꯅꯕꯁꯨ ꯁꯦꯝ ꯁꯥꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯧꯅ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯁꯛ ꯑꯃꯗ ꯆꯪꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯘꯔꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯦ꯫ ꯅꯤꯄꯨꯁꯨ ꯘꯔꯤꯗꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯀꯤꯅ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯦ ꯑꯃꯥꯏꯕꯤ ꯑꯗꯨꯗ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯛꯇꯨꯅ ꯊꯝꯃꯤ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ꯫ ꯃꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯘꯔꯤꯗꯨ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯘꯔꯤ ꯑꯗꯨ ꯂꯩꯃꯥꯏꯗꯨꯗꯒꯤ ꯈꯔ ꯋꯥꯡꯈꯠꯅ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯃꯁꯤꯕꯨ ꯎꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯇꯁꯦꯡꯅ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯎꯔꯤꯕꯅꯤ ꯅꯤꯄꯨꯁꯨ ꯃꯥꯒꯤ ꯃꯃꯥꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯁꯨ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯌꯦꯟꯙꯧ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯘꯔꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯀꯣꯡꯐꯥꯏꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯈꯤꯛꯆꯤꯜꯂꯤ ꯘꯔꯤ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯘꯔꯤꯗꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯕꯒꯨꯝꯁꯨ ꯇꯧꯔꯦ꯫ ꯑꯗꯨꯒ ꯘꯔꯤꯗꯨ ꯃꯩꯈꯨ ꯈꯔ ꯈꯔ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯩꯗ ꯘꯔꯤꯗꯨ ꯃꯩꯈꯨ ꯈꯔ ꯈꯔ ꯀꯥꯔꯤ ꯀꯥꯔꯤ ꯇꯧꯔꯛꯇꯨꯅ ꯃꯃꯩꯗ ꯎꯈꯤꯗ꯭ꯔꯦ ꯃꯩꯈꯨ ꯑꯗꯨꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯘꯔꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯇꯁꯦꯡꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯏꯁꯣꯟꯒ꯫ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯀꯣꯡꯐꯥꯏ ꯑꯗꯨꯅ ꯈꯤꯛꯂꯝꯃꯤ ꯖꯒꯥ ꯑꯗꯨꯗ꯫ ꯑꯃꯨꯛꯀꯁꯨ ꯈꯪꯍꯧꯗ ꯘꯔꯤ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯇꯧꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ꯫ ꯅꯤꯄꯨꯗꯨ ꯎꯔꯨꯕꯗ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯔꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯌꯥꯋꯣ, ꯅꯃꯨ ꯇꯥꯏꯕꯪ ꯊꯋꯥꯏ ꯑꯣꯏꯔꯤꯕ, ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯃꯃꯤ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯔꯗꯨꯅ ꯃꯤꯠꯐꯝ ꯃꯄꯥ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯂꯗꯨꯅ ꯈꯣꯟꯖꯦꯜ ꯆꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯑꯩꯅ ꯂꯧꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ "ꯌꯥꯔꯔꯣꯏ, ꯃꯃꯤ ꯑꯁꯤꯗꯩ ꯍꯦꯟꯅꯗꯨꯝ ꯃꯌꯥꯏ ꯀꯟꯈꯠꯂꯛꯂꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯁꯦꯡ ꯊꯣꯏꯗꯤꯡꯁꯤꯡꯗꯨ ꯃꯈꯨꯠꯇ ꯈꯔ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯪꯁꯤꯜꯂꯤ ꯃꯃꯤ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤ ꯑꯗꯨ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯀꯨꯌꯣꯡꯒꯨꯝ ꯁꯥꯒꯠꯂꯛꯏ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯨꯝ ꯇꯧꯗꯨꯅ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯥꯎꯊꯣꯔꯛꯂꯤ ꯃꯨꯁꯨꯛ ꯃꯨꯅ ꯑꯗꯨꯝꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯄꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ, "ꯑꯣꯖꯥ ꯑꯃꯥꯏꯕꯤ, ꯑꯣꯖꯥ ꯑꯃꯥꯏꯕꯤ, ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯌꯨ, ꯄꯥꯝꯕꯩ ꯑꯃꯗꯤ ꯇꯧꯕꯤꯌꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ
ꯉꯛꯇ ꯁꯤꯔꯤꯕ ꯆꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯟꯗꯨꯅ ꯂꯤꯛ ꯑꯗꯨ ꯂꯪꯁꯤꯜꯂꯤ꯫ ꯑꯉꯛꯄꯅꯤ, ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯂꯩꯆꯤꯟꯒꯨꯝꯅ ꯆꯥꯎꯊꯣꯛ ꯆꯥꯎꯔꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ ꯂꯤꯛ ꯑꯗꯨꯗ, ꯄꯥꯏꯁꯤꯟꯈꯤ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯡꯒꯨꯝꯅ ꯆꯪꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯃꯥꯡꯈꯤ ꯃꯃꯤ ꯑꯗꯨꯁꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯗꯩ ꯃꯆꯥ ꯑꯃꯗ ꯂꯪꯁꯤꯟꯈꯤ ꯂꯤꯛ ꯑꯗꯨ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯗꯨꯅ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯠꯇꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯅꯦꯄꯣ ꯑꯃꯗꯤ ꯃꯃꯥꯗ ꯉꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯤꯔꯥꯜꯂꯝꯕ ꯑꯣꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯘꯔꯤ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯇꯝ ꯁꯛꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯃꯁꯤꯕꯨ ꯈꯪꯗꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯆꯤꯡꯅꯔꯒꯅꯨ ꯍꯥꯏꯔꯝꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯍꯦꯟꯅ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯇꯨꯡꯗ ꯆꯠꯈꯔꯦ ꯑꯃꯥꯏꯕꯤ ꯑꯗꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ, ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ, ꯑꯗꯨꯒ ꯑꯇꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯅꯦꯄꯣꯁꯨ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯇꯅ ꯂꯩꯔꯦ꯫ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯅꯦꯄꯣꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯃꯤꯇꯝ ꯂꯧꯗꯨꯅ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫